Manipur ki singi district singda separate administration piu haibi dimal tawal sruk yaribi NBN rusingba BJP ki lengak asida textile commerce industries amadi cooperation ki minister oiriba Nemcha Kipgen tha asi kumapal da pangthok kodriba 33 Manipur legislative assembly ki marisuba nongju gi mifamda sruk yaroi dore hiram asing mai rena minister Nemcha Kipgen ngarang Manipur legislative assembly ki speaker da mifam Yaoraroi mahak puli pipi haina aiba cherol aba pisin khre mahak ne speaker da pisin khiba cherol aduda sahi asi me ahum da thokhiba irang asina maram oiraga mahak amadi mahak ki imung manung sing security phibam phattabana imfan da leitre haujik imfan da oiriba law and order ki phim asi yenglaga tha asi kumapon da pangthok kodoriba 33 suba Manipur Bidan Sabha gi mari suba nong gi oiba mifam asida saruk yaba ngamlaroi maram aduna speaker da mahak puli pipi haina cherol aduna palakli hairi haujik fawbi oina de minister Nemcha Kipgen khaknatana kuki jo MLA sing amasung minister singi maikei digi speaker da mifam yawu ngamlaroi suti pipi haina si pirak palaitri hairi ningsing bayabadi tha asi tang 13 ta Bharat ki Prime Minister Narendra Modi amadi Union Home Minister Amit Shah da kuki jo MLA tarana singi district singi oiba tongan ba chief secretary amadi DGP thaminaba taksin khiba loyana maitai kanglumna MLA singi punsida chetrok pa leire haina su aiba cherol pisin khibani Seraksida singi district singda separate administration piu haina dimal toriba kuki jo MLA taragi security pigini amasung mokoibu ngak senbagi thabak lokhotkani adum oinamak Manipur gi apun saktam de kahan bayaroi haina su chief minister NBN na phongdokhiba leikrabani